BJP की MLA Paulilan Haukip disqualify to no buwakatri sin menanaba lokalak pathorangni Paulilan Thado amasung maitei fruki lusingba ani na Bharatiya Janata Party BJP की MLA Paulilan Haukip disqualify tawgadabani haina India की president wakatki governor की खुथांग पिशन की वकची एदुगी मतुंग इना साइकोट असेंबली constituency की MLA ओरिबा पाउलिलान हाउकिब हारिबा मियसी इंडिया की सिटीजन अति एनी कुकी ट्राइब हारिबा महाकी फुरुप असिबु कुमजा इंग्लिशिंग अमग समपन को हुमद्रागा मरिदा महाना पोखिबा मतम स्टेट की शेड्यूल ट्राइब की लिस्ट यावदे हारि थादौ सिविल सोसाइटी लुसिंगबती माइकल हाउकिब अमदे पीपल्स अलायंस फॉर पीस एंड प्रोग्रेस की एम बॉबी मैतेन फाइल तौखिबे एफिडेविट अमगी मतुंगिना मणिपुर हौजिक थोक्लिबा कांगलुक इरांग असि पाउलिलान हाउकिबना खुजुल थौरांग तौरगा थोअनखिबनी हाइना मराल सिरि अमरोमदा MLA पाउलिलान हाउकिबना हाइखि मदुदि थादौ अमदि मितै फुरुकी एक्टिविस्ट अनिना माकपु डिस्क्वालिफाई तौनबा वकलक्लिबसि मतम साना कुकी फुरुकी वा ngang lakpa miyuemabu sin mena bohorabani thadau tribe ki lusingmati Michael lamja thang haukip sei kunthra gomde amadi maitei furuki menglambam Bobby maitei sei nifu ani thoina Manipur gi governor eke balara pisin ki balamai humfu go humdoi panba affidavit yauriba warol singyum pham yaudo bangaktani affidavit adu mapung oina palliba wafam di saikot assembly constituency ki MLA oiriba Paulilan haukip hairiba miyesi India gi citizen ati habisini Indian constitution ki matung ina laiba की सिटीजन नतबा मियोय अमना मिखल द मिरेब ओइदुना MLA ओइबि यादि हाइरि पाउलिलान हाउकिब हाइरिबा मियोय सि एनी कुकी ट्राइब की मेंबर ने कुमजा इंग्लिश ngani अहुमदा एनी कुकी ट्राइब मणिपुर की शेड्यूल ट्राइब की लिस्ट यहुन किबनी पाउलिलान हाउकिब यावना कुकी जौ फुरुकी MLA ताराना कुकी सिंगी तोखाइब सेपरेट एडमिनिस्ट्रेशन अमा डिमांड तौदुना लाखिबनी हाइरिबे MLA तारा अदुगी मनुंगदा MLA तारेती लैंगाक पाइरिबे BJP की टिकेट मिखल माइ पालखिबनी थादौ अमसुम मितैगी लुसिंगबा अनिना पिसिनखिबा एफिडेविटा पाउलिलान हाउकिबना साइकोट असेंबली constituency मिरेब ओइखिबा मतमना माकी पोकपगी तारिख कुमजा इंग्लिशिंग अमग समापन को हुमद्रागा मरिगी जुन कुन को हुमदोइनि हाइना पल्ली अमसुम पोकनाफम लमदमदा चुचामपुर डिस्ट्रिक्ट की गांगपीजंग विलेज नि हाइना पल्ली हाइरिबा मियोइसि कुमजा इंग्लिशिंग अमग समापन को मौद्रागा निथुइदिगी बोट थादबा यरगलाबनि एदुबो कुमजा इंग्लिशिंग अनिगा कुनगा मथुइद अहान बोइना वोटर लिस्ट मिंचनखि मतमदुर माक मसागी सै निफुगु तरुक सुरे ओलकपा सहिदा महाकना साइकोट असेंबली constituency द BJP की मेरेब ओइना मिखल थेनखि हैब वाफमसु एफिडेविट अदुदा मयेक सिंगना पाली थयो हेंदोना पुनिंग सिंगसिनिंगाय ओइरिबा वाफम दि मसागी सै निफुगु तरुक सुरबा पाउलिलान हाउकी की मसानुपि सही निफुगु निथुइ सुर हैना रिकॉर्ड तौरम थेंगनरिबा सिनि हाइरि कोमजा इंग्लिश सिंगनिगा कुनगा मथोई इंग्लिश सिंगनिगा कुनगा निथोइ द मसागी सही निफुगु तरुक सुरबा मतम द अहान बोइना वोटर लिस्ट द मिंसन खिबा पाउलिलान हाउकिबना ममांगी सही सिंग द वोटर लिस्ट सन खिदबगी मरम करिगिनो हाइब वाफमसु एफिडेविट अदुदा मयेक सिंगना पाली एफिडेविट अदुन हाइ पाउलिलान हाउकिबना असम गुम्बा अटोप स्टेट अमदिगे होंलगा मणिपुर की वोटर लिस्ट नौना मिंसन खिबा नति हाइबा मयेक सिंगना खंगले माइकेल लमजाथांग हाउकिब अमसुम माइतै फुरुका मरि लेनबा थादौ ट्राइब ऑर्गेनाइजेशन सिंगना हारिबदी कुमजा इंग्लिश सिंगनिगा अहुमदा एनी कुकी ट्राइब मणिपुर की शेड्यूल ट्राइब की लिस्ट चलन खिबना मरम ओइरगा मणिपुर हौजिक थोक्लिबा वाथोक असि थोलकपनि हाइबसिनि श्री श्री गौरचंद्र नमो पूर्वसरम द खुइ पुनमक लेमिनरम्बा INA मोइरांग द सुकमतम सांगना थौपुबिरम्बा श्री मैरेमम कमल सिंहाना तैबंग सिथा लोइरदुना नुंसिरबि इमुंग मनुंग सगैना तै अमदि मरुक मपांग ख्वाइ पुनमपु थादोकलमलगा हौकिबा सेप्टेम्बर गी आंग 15 इंग्लिश सिंगनिगा कुनगमंगा लंगवन गी कुनगनि पाने पानबा इराय नुमिता गुरु गी कृपादगी बेस ओंदुना श्री कृष्ण चैतन्य नीलादास हाइब नाम फंगजदुना वृंदावन प्राप्ति ओइख्रे लाक्लिबा अक्टोबर गी तांग अमा इंग्लिश सिंगनिगा कुनगमंगा मेरा गी मपनि पानबा युमजगस नुमिता श्रादा दिन थोक्ले नुमित असिदा लैखिदरबगी आत्मा शांति गी दम ngamjaba hairang lairang khradang hari sankritan galoina siri siri gauranga mahaprabhu gi saran da kasagadawri upalaksya sida brahman vaishnav ahalaman amadi maruk mapang khwai khibingna matam sana lengbirakuna harinam shravan tawbirana ba paujanjari thauram pareng nungthil pung 12 makhai sankritan hoba layoi khraba ipa ibung ga tinabiramba loinabiramba aikhoina di sakhang jahaudraba mipung khudimangna laikhidabagi paujal asibu thingnabirabadi mahaki aroiba मथौ मंगम पांथोकपा सिदा लैमना मतंग ओइरबसु कटपिदुना सरुक याब लाकपियु हाइना इमुंग मनुंगी मियोइसिंगी माइकैदगी पाउजेंजरी बा इमुंग मनुंगसिंग माफम माइरेंबम लैकाई मोइरांग थौरम तोफम माइरेंबम लैकाई मंदप मोइरांग
Assembly na ngagi machinjak har leibada lupa crore 7.72 sizinakri haibigi watok tholakli logi matungina thigalaga mara leiba khudimak charak phangjagani speaker Manipur Legislative Assembly na ngagi machinjak amasum har leibada lupa crore 7.72 sizinakri haibigi watok amatulakli iramasugi matang India Today gi pawman hai haukiba July ani dagi kungani pan power Assembly na lupa crore 2.88 ki ngagi machinjak lekhi hairiba matam masigi manungda phumdi yauna har leibada lupa crore 4.85 sizinakhi haina maral sirakli amasum wathok asidi speaker budi maming palakhidi adubo Manipur Legislative Assembly gi speaker nadi thawdo thijilaba tungda maral lerama thoklagadi logi matungina adumak serak phangjagani haina singdorakli hiramasigi matangda news report asina maral siraduna hai ngagi machinjak amasum har laikhibagi ni haiba invoice samagi yankai gi nuthu thingnari hairiba invoice singa du lei pambi leinaba lupa crore ahum thaknabi ising leibada lupa crore 2.7 stationery ki item leibada lupa crore 2.4 committee ki meeting pangthokpada lupa crore 1.9 amasum refreshment leibada lupa crore 1.77 sijina khi haina pali masigi sumathakta spices amasum sauce amadi pickle leibada lupa lakh 62 loinana sapon amasum tissue paper leibada lupa lakh 98 sijina khi haibasu invoicing adurigi khamngamli hairi paper plate amadi cup leibadana lupa crore 2.7 sijina khibigi wafam su invoicing digi khangmamle hairi assembly da hairiba pulam sing asi supply tawkhiba local farm singi manungda WBS agency Indira Enterprises amasum BE agency AI Enterprises amasum Sarbo Business Center amadi Laisangthem Enterprises yauri AI Enterprises na assembly da lupa crore 6.98 ki oigadaba stationery refreshment amadi ngagi machinjak supply tawbi haibigi wafamsu invoicing digi khangwangam khiyari seraksida assembly na ngagi machinjak leiba madi laikol gi ha leibada lupa crore 7 hena kaithokre haina maral siraklibisigi matangda mapung phana thigalaga maral leibu khudimak lemna tharu hen speaker thoksom saitrabatana paumi sing phongtokre ya school singa khamlerakta leba siri Gopal Dev laisang amadi kangsang nauna semgalaga sangabagi tharamga mari lainana wafam asi phongdokhibani saitrabadana makhatana haiki Manipur Legislative Assembly na lupa crore kya aran mamong sizinakri haina social media ra sandoklibasigi matangda yengsinba hore phagalakpa drug mai thadana manghankhre Manipur Police Department na tuwan mafamdigi phagalakpa mayai kaba drug kilogram sahunga kuntraga nithuga point 813 mai thadana manghankhre Siza Common Biomedical Waste Treatment Facility da mayai kaba drugs sing mai thabagi tharamga mari leinana DGP Rajib Singhana paumi sing da haiki yumlo na bi state singa pau phauna tuna mayai kaba drug phabagi thabak kumang section na bu honari ngasi mai thadana manghan khraba mayai kaba drug sing gi manungda heroin powder kilogram 6.001 brown sugar kilogram 86.871 WY tablet kilogram 22.128 amasum Pseudoephedrine tablet kilogram 36.079 ganja kilogram 181.687 SP capsule kilogram 0.047 yauki thauramga mari lenana DGP na haiki Prime Minister Narendra Modi amadi Home Minister Amit Shah gi miyeng khada matam khara kangloki irang na maram moiraga miyeng sangma ngamuldrabasu drug pha bigi thapa akan momong na pekhat pa hore state asigi tuan restriction na mayai ka drug pha na bigi akan ba thaurang na kholi irang na Manipur tourist lakpagi sangsa da kun handakre Manipur da hauzik thokliba kangluki irang asina maram oiraga state asida tourist lakpagi sangsa da kun handakre haina Chief Secretary Punit Kumar Goyal na phongtokre thangoi bandal leiba serau sing the tourism and sustainable transformation haiba theme da pangthokpa World Tourism Day 2025 ku mari lainana wafam Chief Secretary na phongdokhibani Tourism Department na simduna thangoi bangi serau sing da pangthokhiba thauramadu da lamdam asigi nat ku instrument sing gi oiba musical fusion gi performance kya utkibaga loinana yellow furup singi cultural dance martial arts na singba kya skudol tamki thauramadu da exhibition amasum pangthokhibaga loinana
tour operator sing the khudol pidun ikai khamna botki thauram ga mari ledan chief secretary Punit Kumar Goyal na haki tourism haibasi malem da khwai gi khongjel yang na sakholak liba industry mani tourism na ladik laisu hoiraba na ha sing thabak pi baga loinana furup amag ataba furup amag gi marak nat kyeba satnabi sing masak takpat asobu thaudang lawri tourism sakot hanba ngamlabadi sotna laidibu lamdam asigi sitmulon fogat hanba ngamlagani maram aduna Manipur lenga na tourism sector sakot hanba thawang kaya lokhali national amadi malem gi thakta masak khanglaba sangai amadi siruli festival state asida pangthok malem gi lam koi bising gi puning singchinduna lamdam masigi sitmi lon sakot hanana ba thawrang lokhali ZUF amadi IM khut thokna khiba yaning da bak phongdorakli None amadi Tamelong district handak Zirano United Front ZUF amadi National Socialist Council of Nagalim's Isaac Muiba NSCN IM gi marak da kuthokna kibigi thawng adubu Zirarong inpui community gi apex budi oriba Joint Tribes Council Manipur akan mamongda yaning da bakfong dorakli council asina thadorakpa chirolamana hai mi taba khungang singna nakalani gi kuthokna rakpana misa miyam na sawna mi paiba pokhali sapmana ba furup amagi tuan lup anina matau kramna thingthang kyarak da kuthokna rakpasi ningba kainingai ni India government ka 6-year agreement khuyek pinaduna laidiba lup anina matung tarakpada asigumba thawdok sing thuandaba honabiyo Mr. Miyambu mi paiba puwan yaba mawong inai tabagi thawdok thuanbagi muhutta ningthina wari sanaraga nakal anigi yasinaba puraknaba honabiyo haina su sirol asida phongdorakli Dengue gi laiset yang na sandorakli haukiba pung kunga marida miyoi humdraga ni thoi positive oire Manipur da Edis haiba kang makalasina thuanba dengue laiset khumang sauksina sandorakli haukiba pung kunga marida Manipur gi oina dengue gi case humdragani tui positive oiba thenari nauna positive oirakpa miyoi humdragani tui asi tharag state asida ngasi phawbuda positive oiba migi apunba masing lising amaga sahumga marfugani thui yokre nauna positive oirakhiba miyoi humdragani tui adugi manungda yakhaiga humdoidi Imphal West district gine duga district asiki oina kumsi sahigi dengue na nakhiba migi masing lising amaga taragani thui yokre Imphal East ta pung kunga marida miyoi taraga matui positive oirakhi makoi tara matui asi tharaga kumsi sahigi oina Imphal East district ta miyoi samaga marfuga mapan positive oikre Thabal district ta miyoi ani positive oirakhi Bisnupur district ta su miyoi ani positive oirakhi mamangi angan ma saruk district asida positive oiba miyoi ama su laikhidrabani Sandel district ta miyoi ani su positive oiri laina asida gi ngak thoki hairabadi miyamna ayuk nungthil gi matamda kangsing handanaba sising thorang lakhut kadabani haidi Constituency ani the voter list and missing merep oibi yaroi Supreme Court tuan ba Constituency ani the voter list and miyoi sing mikal merep oibi yaroi na Supreme Court of India na phongdokre Uttarakhand gi State Election Commission file torakiba appeal petition ama dismiss tawraduna Supreme Court naiki Constituency ani the voter list and miyoi sing mikal merep oibi yaroi Uttarakhand gi State Election Commission na asiguma makal gi miyoi ama merep ohenna ba thorang lakhol khibagi dama lupa lak ani fine oina thina ba sukhan ki State Election Commission gi thawang adu yaning da phongdok laduna Uttarakhand High Court hai ki madudi State Election Commission local di thawang adu Uttarakhand Panchayati Raj Act 2016 gi mayuk ta leiba thawang oibana ayaba pifam thokti High Court ayaba pirakhidriba matungda State Election Commission Supreme Court wakat khibani High Court ki wayal adu sawal adu Supreme Court na hai ki madudi laiba asida satnariba law gi mayuk ta State Election Commission na karigumba makhal gi thawang amata lokhat pe yaroi Supreme Court ki YLP khraba matungda Congress na BJP amadi State Election Commission bu akan mamon yaning da phungdokhi Social media platform X thagalakpa warol amada Congress na haki madudi BJP na leba asigi mafam punamakta bot huran bagi thong sa thari haiba Supreme Court ki YL sina mek singna takli BJP na voter singi ming hongdok hongjin tawraga tuan ba constituency singi voter list yahonana ba thawrang amma matam kya gi mamang gi lokhatuna lakli hainisu Congress na maral siki Constituency ani ki voter list sanba miyama BJP na Uttarakhand ki panchayat election na mirep ohen khibagi matang opposition party singna High Court ihan hana wokat khibani High Court na miyedu mirep obi yaro hena royal pirakpudigi Supreme Court wokat khibani More the police commando gi person ani hat khibagi case ta NIA na phakhiba Kuki NP gi spokesperson ko na bail da thadokre State asida thokiba kangluki irang manung English ngani ga kunga mari gi January thara Tengnapal district ki more area da Manipur police commando gi person ani hatkiba gi thawdok ta sienabadagi NIA na Unlawful Activities Prevention Act UFPA gi makha da phakhiba Kuki NP gi spokesperson Thangmilen Mate Guwahati High Court na bail thatokre
haukiba sagol sunumita Guwahati High Court ki Justice Michael Zonthan Khuma amasum Anjan Monikaltagi bench amana Kuki NP ki spokesperson asi bail pikibani miwe sing lisingani ga kunga mari ki January 13 More Bazarda police commando gi personally ani plan tawdun hatkibi gi thawdu ka sianai haina NIA na miwe si ki mathakta UFPA gi makhara case lokatan wohong phang tawbi gi thabak sa tharakibani NIA gi report adu thawdu adu ga mari lainana Waikom Rohit Kauba masu pali adubo hearing adu court asi ki mekedi gi NIA na FIR sid Paliba Rohit ki role asigi matang mek sing pandi NIA na lokhalakliba FIR du Kuki militant singi role gi matang spali maramaduna Kuki NP ki spokesperson asigi mathakta shiriba maral sing asi regional oidi haina lupa lak ani gi bail bond amasum senpham asiga manaba surety da bail pikibani aduma pu NIA na thawdo duga mari leinana daraka leiba matamda NIA report tawgadabani Panmayabadi English singaniga kunga marigi January 13 More town da liba IRB post amasum Kondong Lairembi da liba IRB da bomb amasum numai kap sindun attack tawigi thawdok lekhi More bazar da thokiba numai kap nabigi thawdo odur Manipur Police Commando gi W Somorjin amasum Takhelamam Saileswar kauba person ani lekhiti Commando person ani lekhitabaga maloinana NIA na Kuki NP gi spokesperson Thangmilan Mati asibu phaduna maki matakta FIR lakutna case asiga mari leinana inquiry sa thrakibani NIA na Kuki NP gi spokesperson asi pharaba matung maki matakta siriba maral asi reasonable oidi haiduna sei sigi June 19 Guwahati da leiba special NIA court na bail pikhedumapu ani subu FIR maga mari leinana Kuki NP gi spokesperson asi June 10 da amuhana phagatkibani NIA na Matiye bu amuhana phajin khiba sigi mayokta Matiye na Guwahati High Court special file tarakhibani petition adugi matungina hawkiba skol sunumita Guwahati High Court ki division bench amana bail pikibani PR lengan irang thokna ba man ma thawong sing sa thari nandoluwang amuko gi oina saliba sai English singani ga kunga manga kunga tare nauna thawpu ga tabasing khankiba ga loinana wasak lawbi tharam amanga si kwa kaithela leiba lup asigi office ta pangthokre lup asigi oina president da surok haibam sanjoy secretary general da pratap laisang them yauna lup asigi anauba thawpu ga ba kya wasak lawki thawram aduga mari lenin amuko gi former president nandol luwang hakibada hauji state asida leiriba PR government asina India gi phampak Manipur si irang leithre ingtap state ama oire haina utnaba honari aduga amaromdana santi leirabadi popular government ma thamna ba honadriba karigino haibigi wohang kya lakadabana leiriba PR government asina makhatana sakti paina bi irang thuan ba man thawong kya sathariba si miyampuna khangmina ba sangi Amarom the Irang Maram where relief came the Muikia Awasa Ting Kang Nivisi Marakta, Karam the Sangai Festival Pangtoka the river Hibish hanging away. Masigaloin in October Kungani to the money for Tuguina Bohona River, NSN Ige, Lucingba Markipona Pumlamdam, some dollar Laka the river Siamakum study Tabusang Yaki. Lamgi Wahodi like any Muknarakpati police na tear gas cap to Natankai. Impal West District is my police station in Manungsana Shangmai Yesida. Moibung kuna wamadi kurkul makale kayani ki marakta lamgi wahawdagi nakalani ki marakta yamna sauna muknarakpagi thawdok thokpadagi police ki kangbuna tear gas kaptana pamdaba thawdok thoktana ba tangkai khre pauksi isna pawa pawgi matung ne thokriba thawdo wasi hawkiba mamang sahi da kurkul amadi moibung kuna laikayani ki ngamkai marakta sialiba lakhong asi moibung kuna hariba laikay sina Pumjilakpadigi kok thoknaba kurkul makha lekai gi miyoi singa hotnarubadigi ngasi nungtil pung aniga minini fuga manga taba matamda lekai ani gi marakta yamna sauna muknaba tholakpadigi police na matam sana laktuna tear gas na singwa kaptun nakalani maki miyoi singtang khaiduna pamdaw thokdok thon khitre hari hauju phabi oina di nakalani gi marakta so apan gi paw leiti loinana makhata na khana senebagi thabak thoktana bagi damak sangmai police ki mekedi akan basing thorang sing thabak lokhat kre hari Tanda nasun mamiyam na thamjage duga hausa ko inati miyam pao sumatang sa lusinjage miyam puna no update ngamin si